खुरुमजरी SKTV न्यूज फु येंगबिरिबा ख्वाइ पुमनमकपु ओलिविया ता खेलंबम तराम नोकचरी अहानबदा मरोइबा पाउसिंग पिजरी National Crime Records Bureau की रिपोर्ट कुमजा इंग्लिसिंग कुल हुमदोई की ओइना नॉर्थ स्टेट सिंगी मनुंगा मणिपुर न ख्वाइदगी वांगना हाना सुनबा अमदी राइट्स थोकपा स्टेट ओइरे हाइरी अमसुंग लेजिस्लेटर सिंग मसा मसा की थबक ता हेन थवाई यावबा अमदी अपुनबगी वाखलों दा थबक तौबगी चांग वाटपगुम मियाम न उरी हाइना स्पीकर TA सैटबर्टा न फोंदोखरे Howzek Pau Sandok na Pizari. National Crime Records Bureau NCRB na handak ta phongba data amada Englishingani kulhumdoi gi oina North State singi manung da Manipur na khwaidagi wangna thodok wathok amadi irang thokpa state oire haina record thamkhre. State asida maitai kuki ani gi marakta Englishingani kulhumdoi gi May 3 dagi thoklakliba irang asida violent crime lising tara mariga chamri kuntaret oikhe. Kumja Englishingani kunnithoi da chatruka kunthra mathoi amadi Englishingani kulhumdoida case samnga gani fo manga laikiba asi yengnarubada khanghen hengatlakpa oike ani subada asamna thodok wa thok lising taramathoi ga chamnga yangkhaini thoi leire report asin hairibadi leibaga sigi schedule tribe ki mathakta chathaba crime amadi miot minai asi Manipur state na ihen hele Englishingani kulhumdoida case lising ahum ga chahum kunthra mapan kumja Englishingani ga kunni thoida amadi kumja Englishingani kunma thoida case laite hairi loinana Manipur na awang nongpot asida rioting case lising manga ga chamri kunma thoi amadi yum mai thabgi case na lising taruk ka chani supna ahum oiduna khwaidagi makokta leire atai atopa case haibadi huran chinthi tawbagi case lising ahum ga chahum ising ahum ga kuntra lut pat tawbagi case na lising amaga chani tara humdoi mi hatbagi case na Case chamaga yangkhai mathoi mi hat ke tawbugi case na chanipan ga tara nipan kidnapping case na marfuga mapan rape tawkhibagi case na kun taret oikhe crime against women gi case ti khara hanthare hairi kumja Englishingani ga kulhumdoida case chani ga subna ama Englishingani ga kunni thoida case chani ga nifunipan amadi Englishingani ga kunma thoida case chahum ga subna ani oikhe masi pumnamak genglubada hauzik thokliba irang asina khwaidagi wangba thodok wathok oire haina NCBR na data na hairi legislator sing masa masagi oiba thabak thoram singdana hena thawai yausinba amadi apunbagi wakhalon da thabak tawbagi chang watpagum miyam na uri punna thabak tawba watpana lamdamasigi chawkhat lambi da thintha hali haina Manipur Legislative Assembly gi speaker Thoksom Saidabarta na phongdokre Cosmopolitan Youth Club safong lakhiba Humfuga mapalak suba mapokumon thoram wangkhaida leba club asigi sanglenda ngasi pangthokre thoram aduda athoiba mithunglen oina saruk yakhiba ya school sigi MLA su oiriba speaker Thoksom Saidabarta na hai miyam na pirakpa wakhalon amadi thauna kaidawnungda nathairaga chatloi legislator sing ayamba matamda apunbagi wakhalon da thabak tawbagi chang yamna watpagum ui MLA ayamba masa masagi oiba thabak thoram singdana hena thawai yausin ba si miyamna hena khangnaraba wafamne masina lamdam ase chawkhat thorangi maikaida thintahli lengagloi singna thamoi sengna kathokpaga loinana thabak tawrabadi leibak miyam gi yaifabu oigani haibasi hek kakthokpagum tawba asi laibak thebani leibak miyam bu tangdu leitana amadi nungaina lehenba haibasi lengagloi singi thodangni haike ayamba matamda akhoi legislature singsi apunno sakdam moina pathoga thawta won mai chang yam wali masi tangaila nai wakhan mayama ai chief minister hoite ate ai jetu hoite ate ai pisa paite ate tande ate ayam nei kiba madu thado bolo makanda rajniti honi paisa na thong sang na rajniti tawga di ram nam sinai da awa big thana na ni su ko ko thokke afaba thabang afaba wakhan mayama khaya na akhoi lebak si simdo bachang Thauramadu da saruk yakiba Khetrigaon SG MLA Sek Narul Hassan na hai
lamdam asigi tangdu leita daba fibam asi politician CSO sing amadi miyam punsinduna amuk tangdi tangdu leita bu purakna ba honaminasi amaromda MLA na makha taraduna lamdam asida michang mikhai naiba manba amana amada kak tawduna yaikhai thingaiba manba thawongda politics tawbagi thawong asi thadoksi Chindana Waikhugi culture haina toina haiba aduga masana Waikhu oiduna amana amabu chingthanabagi thawong asi leptana chathari asigumba haibas hainabi asi thadoktuna miyamgi damak thabak tawminasi haike Thauramgi saruk ama oina club asigi akoibada speaker TA Saitabartana luchingduna u chara kaya su thaki Iramdam Manipuri koigi fajakraba saktam masing asi fawda nga aga lakpada amadi semgatna bohona bakanda club amadi nisavan mera paibi achoba taita amadi thodang yaraga ngasi sodamak lai koi Manipur ase matam pada nungsi chanana leramba amde leminariba chokatpagi khongda mamang thana chatpa horaba kanda debak thiba thodok ama khakna maram moiraga ikoi chahi ani khare henbusi hazal punsallaga thamba tofam khangdaba charak chahingnaba yamna mong marin tadaba fibam amada leirure daibak se amaktangdi mangomda chatpa ngamnanab tangdu litaba punsi mahing amada hanjalakpa ngamnanab leminariba Manipur ki kangluk phuruk phudimak nungsi chanana hanagi mong matawgum leminanab amdi rise sibo bharat varshada amadi awang nongpok namdamda mating leiba rise ama oinana bahona badai koi choba daita lobata natana athuba matamda antiga loinana koi chapmana ba mityengda chan mirai khaida bida manaba mityenga loinana rise siba mangom da pubangam gadoba anum laba luching purenama koi sumsoi shudana oirakani haibasegi chapchaba thajabane Senior Citizens Forum Imphal isna stenduna malemgi ahal oiraba sengi numit the International Day of Older Persons ki Thauram Brahmapur Nahabam Dharmalaya Hall da ngasi pangthokre Thauram aduda Manipur Legislative Assembly gi Speaker Thokchom Saitabarta Senior Advocate Dr. Chongtham Norendra Senior Citizens Forum gi President G.A. Ravichandra Sharma amadi ahal oiraba miyoi kayana sarukya ki Malemgi mafam kayada pangthoknariba thoram asi handak chahi inglisingani kunmanga gi oina older persons driving local and the global actions our aspiration our well-being and our rights haiba wakalon da pangthokhe thoram adu da sarukya khiba Manipur Legislative Assembly gi Speaker Saitabarta na haikibada Wangkai Puja Lampak Manakta Leiba Paradise Club Sabada Senior Citizen Forum Imphal iski miyamgi punfam mafam ama hapnana bahotnari Hauziki matamda yumgi ahal singbu oles homda thambagi chatnabi ama leiriba asi toknanaba miyamda apil tawkhe loinana mipum khudingmak ahal oirakanu haibe yaroi ahal oiraba singbu luna chana tawbinaba pauzen pikhe ahal oiraba singi makha tarakpa thoram singda macha manau ama oina ahal oiraba singi damak angamba thodang lawgani haike هل هو المسلم في حدود على من الفقيرة أنا بقول يا بابا يا بابا أي هذا المسلم تصير أي هذا المسلم خلينا ولا بيصير يقالوا لي سبيل أبو باقو بسيط حتى يقولوا وقولوا باقو كذا أنا بقول لك باقو كذا Aina Thinkraba Lalhaulup Socialist Revolutionary Party Sorepa Kangleipa ki Marirak Suba Mapok Numit Kamari Lenana Manipur gi Manung amasung mapanda leiba mafam singda mapok numit ki thoram pak sana pangthoki bagaloinana yaifa pauzal pirakli ngasi lubasigi Publicity and Organization Secretary MC Yaifabina Kutek Piduna Thadorakiba Cherolamada Lup Asigi Central Headquarter Tactical Headquarter Civil Unit Sing Pumnamakta Sorepagi Mapok Numit ki Thoram Mapung Fan Pangthoki Hairi Thoram Pangthok Liba Mafam Kudingmakta Lup ki Firan Chinkhatuna Ikai Kumnaba Utke Manipur amadi Wesialamdamgi Laikhidraba Ningtam Yawoloi Singi Mafamda Ikok Nona Ikai Kumnaba Utki Hairi Sorepagi Thoram Pangthokpa Mafam Singda Chairman na Miyam da Piba Pauzel Pathokpana Mapung Oiba Thoram Oike Sorepagi Chairman na Miyam da Pirakhiba Pauzel Miyam na Nainabiduna Lup Asigi Ningtam Ihogi Khongchadasida Wakalon Awat pa Leiba Sing Miyam na Takpirakpada Sorepana Logani Sorepana Furup Kanglup Khaidana Chahi Lising Ahum Henbagi Ningtamba Manipur ki Puwarigi
चेंथरक्लिबा इचेल असि तत्हंदनबा अहिंग बनिंग तंबा मानब खुनाई अमा थमलमनबा अखोई पुन्ना होनमिनसी हाइना चेरोल असिदा फोंदोरक्ली हौजिक पाउगी मरक थतना तेनबा ब्रेक अमतंग लौमिनसी ब्रेक की मतुंग दमुक हन तराम नोकचरी मखादाबा पाउ पिजरी Patriotic Writers Forum PAWF Manipur amadi Manipuri Women's Literary and Cultural Organization MWLCO anina punna khusamnarga lakliba December 12 da Assam gi Hozai gi Govindapur da Nupi Lal Ningsing Thoram pangthoknanaba thorang tawkhre thoram aduda MWLCO gi President Huirongbam Kunjabati na phongdokhibada Hozai lamdam da yam na puari oina kumja inglising ani kunmari December Taranithoida yamna wana nupilal ge mitam asi khinjakibani mitam asi khinnana bahotnabada Delhi wakhal gi pangal gi achauba mateng pangbirakhiba pumnambak tawbima khangba uchari asuk mamal leiraba mitam ama Patriotic Writers Forum Manipur na donate tawbirakhiba sigidamak forum gi ojasing pumnamak pu ikai khumnaba utkhi lakliba December 12 da pangthoknanaba thorang tawriba nupilal gi thoram asida leipak miyamna support tawbiyu haikhe Lamyan Bahizam Irawat ki chamaga kunmapan lak suba mapo kumon thoram ngarang Manipur Students Association Chandigarh na sinduna Chandigarh Sector 10 Laser Valley da pangchokhrei thoram adu da saruk yakhiba singna Irawat ki photo da leisu katuna ikai khumdakhe Irawat a flame for justice unity and self reliance haiba wakalonda pangthokhiba thoram adu da mahairoi singna Irawat pu saithaba saireng sing khudol tamkhe saruk yakhiba singna minute ama tumina leptuna Irawat ki mafam da ikai khumnaba utkhe Wangangloi Singi Maikaidagi Irawat ki matang da wafam kaya su phongdoknakhi Kumjai Nisingamga Chamapan Marfutara Mathoigi October amadagi hauduna chahi khudingi malem sinba thungna International Day of Older Persons palan tawbagi manung channa Thobal District ki Wangbal da leiba Integrated Rural Development and Educational Organization IRDEO gi campus tashu ngasi malem gi ahal oiraba singi numit thoram pangthokhrei United Nations General Assembly na kumja English amga chamapan marfutara gi December 13 da laukhiba warep amagi matung inna chahi khudingi October amabu International Day of Older Persons haina pangthoktuna laukthokuna ngasi fawa chahi khudingi palan tawduna lakle India lenga ki Ministry of Social Justice and Empowerment na sponsor tawraga IRDEO wangbal na sinduna pangthokhiba thoramaduda khangatlaba chahi yamlaba ahal oiraba miyoi mari da khudol pot sing piduna ikai khumdakhe Lemna ana layeng bagi thoram amasu pangthoktuna chahi yamlaba ahal kayabu layeng bagi khudong chabasu phanghankhi Tonganba Senior Citizen Home Sing the Leiba Ahal Singna Saba Plastic Amadi Kaunagi Khut Sahibagi Pothok Sing Udba Udyog Mela Amadi Mahiroi Singi Oiba Layekpa Changdam Naba Amasu Pangthokhe Thoramgi Mangoinana Ayukta Khangabokta Leiba 3rd IRB gi Gate Tagi Hauraga Mapung Oiba Thoram Pangthok from Oiriba Wangbal gi IRDEO Complex Phauba Ahal Oiraba Miyoi Singna Sarugya Duna Wakaton Amasu Pangthokhe Cultural gi Oiba Jagoi Isai Singsu Utke
ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ National Crime Records Bureau की रिपोर्ट कुमजा इंग्लिसिंग अनिगा कुल हुमदोई की ओइना नॉर्थ स्टेट सिंगी मनुंगदा मणिपुर न ख्वाइदेगी वांगना हातना सुनबा अमदी राइट्स थोकपा स्टेट ओइरे हाइरी अमसुंग लेजिस्लेटर सिंग मसा मसा की थबक हेन थवाई यावबा अमदी अपुनबगी वाखलोंदा थबक तौबगी चांग वाटपगुम मियामना उनरी हाइना स्पीकर टी.ए. सैतबर्टना फोंदोखरे। मतंग असिदा बुलेटिन असिल लोइसिनजरे मणिपुर मियाम की पुंसीदा ख्वाइदेगी हेना मरुओइबा स्टेट असिगी लेबाग असिगी अमदी मालेम की ई पाउ संगीदमक SKTV न्यूज़ पु मिटिंग तादुना लेबियो पुमनमक पु अमुक हना खुरुमजरी।